Lakhipuronline putok saba September ki tang 13 nongmaijing nuit ki Khomjinba Pao tabirasi. Ahanbada maruoiba Pao NIT ki Lakhidraba mahiroi adugi haksang mahaki mung manungda sinakre mahiroi singna campus manungda ngarang pendeba ki kongsa satkre. Sangit Natak Academy Amrit Award fangbasing ki manungda Manipur dagi mioi mari jawrakle. Lu henba jeriba mama ohenna bagi pandamda jeribam dasu Swatsta Pakwara gi thorom pangthokre amasung Under 17 Sub Junior National Futsal Championship 2023 da champion oirakraba Assam gi team da haraute amba phongdokadore. Hauzik mapung oiba pau tabirasi. Silchar NIT da Thauri yalaga siramba mahiroi adugi haksang Silchar Medical College da postmortem tauruba matung mahaki mung manungda sinakre. Arunachal Pradesh ki mahaki mung manungi mioi sing laktuna ngarang thangsin numita pukre. Panbayai hauki beirai numit ki numidang wairamda Silchar NIT ki Hostel 7 ki Electrical Engineering Department ki mahiroi Kus Booker mahaki hostel room da Thauri yalam ki bani. Mahaka taminaba mamanama singi matungina 3rd year ki mahiroi Kus Booker mamang chahi ki back paper taruk lei haire. Lockdown ki matamda mahakna lairiba Arunachal ki mafam adu internet ki khudong chadabana online ki class tawbada awaba kaya mayokna ki haire. Mahakna authority singda mahakpu special exam ama thahana bagi ayaba pibinaba haijaki baleki. Adubu mahiroi asida NIT ki Dean Academic Dr. B.K. Raina tathi tawaina mahakpu tawbiki amasung atai NIT ki mahiroi singdasu tathi tawaina tawki haire. Tawdok asina maram oiraga NIT ki campus ta irang thoke. Pau phangbaga Kasar ki SP amadi DC na ngaksel lanma ki mioi singaloina na laktuna irang namthanaba honaki. Numidangi pung tararom tabada khoisaunaraba mahiroi singna paumi amadi पुलिस की गाड़ी तरारोम अकाया तोय थोगन की एडमिनिस्ट्रेशन की माइकेतगी इरांग अदुनम थनना बहोनबदा लाठी चार्ज तोबता की महिरोई कया अमसु अशोक पन्नंखी NIT की महिरोई अमा लैखितबगी थौदोगसिना मरम ओइरगा अखिल भारतीय विद्यार्थी परिषद की मिहुट कयाना पेनदब फोंदोगलदुना ngarang thangjanumita Silchar शहर की खुदिराम मूर्ति की मखोंगदा महिरोई लुपसिना NIT की डॉक्टर बिनोय कृष्ण राय की मितम साधुना मई थानना बहोनबदा पुलिस न थिंखी मसिदसु पुलिस की मियोई सिंगा मुक्नबगी थौदोकमा थोखे ngarang thangjanumit की निमिदांगदा NIT की यामख्रबा महिरोई सिंगना Saruk yaraduna thogdok asibu yaningda ba phongdok pagalina campus manungda candle march ama pangthoktuna administration gi binyeng chingsinki कैंडल मार्च किया है हमारा जो दोस्त है उसके लिए और साथ में हम लोग कैंडल लाइट साथ में हम लोग पूरे कॉलेज में मार्च कर रहे हैं ताकि कम से कम एडमिनिस्ट्रेशन को इतना पता तो चले कि हाँ स्टूडेंट अलाइव हैं दे विल रिबेल व्हेन यू फोर्स देम इनफ आप ये नहीं कर सकते हैं कि आप किसी पे प्रेशर डालते जाइए एट अ पॉइंट एक बच्चा रिबेल करके सुसाइड कर लिया और आपके पास कोई सिस्टम नहीं है इस कॉलेज में कि आप ये पता कर सके कि इस पे क्या सीन चल रहा है कोई बच्चा आके आपसे बात नहीं कर सकता है Performing arts की लमदा लेबाक असिगी मियोई मरफुमरी खनगलपगी मनोंगदा मणिपुर दगी मियोई मरी यावरकले मखोई सिंग अदुदी नट संकीर्तनदा युमनाम जत्रा थांग तादा हरोंगबम बिश्वरूप मणिपुरी डांस दा हिजम तोम्बी folk music da Salmon NG makoi mari asini panbayai Sangit Natak Academy Amrit Mana asi national level da chahi humutra manga mathaki artist sing da makoi na performing arts ki lamda piba kudolbo ikai khumna ba utuna pibane Manipuri Short Story Society India ki Thausil Kanglok ki mifam ama lakliba September ki tang 12 nongmaijing numit ayuki pung 13 makhaida Silchar Pensioners Bhavan da pangthok kodoriba mifam asida maroina society asigi chahi ki mifam amadi chahi sigi award pinana balari khanbagi maramda khanagani haire mifam asida loop ki members singna matam chana lengbirakna ba loop ki general secretary Thokchom Sarat ki cherol amada phongdoragle Kangan jaba ma tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na center asigi ahan ba batch September gi tang 19 dagi hauragani SSC MTS GD CHSL Indian Army Assam Police TET CTET
grade 2 grade 3 amadi grade 4 gi exam gi tamak maths reasoning english gk na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung 6 tagi na 9 phawba oigani admission fee free oigani akupa marol gi damak kasar Lakhipur ward number 9 da leiba infinity knowledge center gi center in charge Sir Tennyson gi mobile number 7002554061 number asida ngasimak paw phongnabiu ahal taranithoi apokpa maruki luching purel oibiramba loinana Manipuri Sahitya Parishad Assam gi president oibiramba Udarbon Basic Training Center gi principal su obiramba Oja Ibungo Nauria Musanana khwai mayam muthadoktuna aroiba yahip tankibada Manipuri People's Front ki maigedagi thamoi sokna nungaitaba phongdorakli Oja asina leikidaba si mitei fruit ki menkhatpa ngamlaroidaba achauba mangjaba ma oihoragani Oja Ibungo na lairam lenda yaifa nungaibata oijarunaba MPF ki teamna taibangmapu ki maphamda thonijari haina GS Thongra Information and Publicity Secretary MPF Central Committee ki maigedagi phongdoragli Langban gi chaichat nongma panba ngarang thangjanamita malem gi apunba meitei lining look ki luching purel sayon ba khuman gi lamjing makhada masa loisang ama oiriba Karbi Anglong district ki manung chana leiriba Amrajan Manipuri bosti gi thomi singna sinlangduna chingu panganba ibudau ibendo ani gi laisangda miyoi nifu mangaromna meitei gi isa gi inat lining da hanjilakpagi humfu humdoirak suba sari wasak parai hanba gi tharoma ma pangthokre September gi tang 15 dagi October gi tang 2 phawa pangthokadaba Swachhta Pakwara Garbage Free India gi thoram ngarang dagi hauduna Jiriba Municipal Council na sinduna haudokre lu hen ba Jiriba mama ohen bagi pandamda pangthokliba thorom gi ngarang ahoba numita tongan tongan mafam singda chatuna yumthong khudingi volunteer registration drive student singi painting competition amadi Swachhta pledge asina chingba thorom sing pangthokhe Council asigi Executive Officer Moirangthem Surjina Phongdokhibada Thakai amachupna pangthokadaba thoromasida Swachhta League 2.0 competition amadi Swachhta hi seba asina chingba pangthoklakpada praja miyamna thokpiraktuna amadi saruk yabiranaba phongdokhi I take this pledge that I will remain 100 hours per year for cleanliness. I will initiate the quest for cleanliness with my family and my workplace. Do not indulge in littering. Haukiba August ki tang 15 dagi tang 19 phawba Joypur gi Rajasthan da pangthokiba under 17 sub junior National Futsal Championship 2023 da Assam gi nupa macha B team na champion oirakibagi felicitation program ama lakliba September gi tang 19 ningthokaba numit nungthil gi pung 3 taba matamda Lakhipur block multipurpose hall da pangthokjaragani ikai khomna jariba Lakhipur gi MLA Kausik Raina chief guest oina saruk yabigani maramasina sana khona babu thawai hapiriba loop sing CSO sing loinana maira pai bi loop amadi ikai khomna jariba oja khwai mayamna lengbiraktuna hairiba thoromasida saruk yabiu haina All Assam Soccer Futsal Association Headquarter Lakhipur gi General Secretary Ngangom Brajakishorna noluk naning singlakli Nungairaba Pao Well Care Medicos Lakhipur Kasarna People Care Diagnostic Baskandi amasung Red Cliff Labs ka khusamnaduna subnatagi lupa kun khaktana doctor consultation ga loinana sugar cholesterol amadi uric acid changyeng tokthoknanaba detection camp ama lakliba September gi tang 13 nongmaijing numita pangthoklagani Well Care Medicos Lakhipur Town Ward number 8 ta pangthokadoriba detection camp asida saruk yapining basingna mobile number 8134835398 number asida call tobiduna adongi ming registration tobina ba hairi Khanganjaba ma lamdam asigi meitai khungang khudingda health care gi lamda maroina
yoga therapy naturopathy amadi allopathy essential drug ki matengna first aid pinanaba chahi amagi oiba training program ama haujare meitei naharul singbu masana masabu thabak pijanaba aduga hakjang phaba meitei samaj ama sembagi pandamda paikhatwa thodang oina thawai yawba SSLC pass torba naharul singdagi application kauri akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengbirakna baning singjari Namapu khoiramjari ehaki ming Dr. Sangita Kawi ei khoirangini ehak Institute of Medical and Paramedical Science ki ahanba student amani ehakna Delhi da 2004 dagi clinic hangduna miyam bumai pakna layengduna seba tawjari Library by Quaki Maiti Sirinau Sing the Suhajaningba Mana Institute of Medical and Paramedical Science ki coursing Tamlaga Isani Sabu employment Pinabahana view. I have to Tapi Tambirapa Equagi Oja Principal Dr. Santi Kumar Basu Hania Laitana Tagachari. Aroibada Maruiba Pao Amukana NIT ki Lakhipuronline mahiroi adugi haksang mahaki mung manung da sinakre mahiroi singna campus manung da ngarang pendebe ki kongset satkre Sangit Natak Academy Amrit Award phangba singi manung da Manipur dagi mioi mari jawrakle Lu henba jeriba mama ohenna bagi pandam da jeribam da su Swatsta Pakwara gi thorom pangthokre amasung Under 17 Sub Junior National Futsal Championship 2023 da champion oirakraba Assam gi team da haraute amba phangdokadore Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare